ngasi phongkhiba tongan tonganba manipuri sifungsing amasung thokhiba thawdo wathoksingi maruebi ipausing myamna thamjagi ahanbada Kuki sing yelhomi nati illegal immigrants singni makhoi SD list gi laukthokadabani Pramot Kuki sing asi lamdam asigi yelhomi nati illegal immigrants singni makhoi bu scheduled tribe gi list gi kodakta laukthokpam tho yaina Meetei Leepun gi Thouburel mayengbam Pramot na phongdokre Meetei Leepun na khongjom circle apunba lupka pun sinduna ngasi Thouburel district gi Langathil da pangthokiba illegal immigrants Kuki sing scheduled tribe ki list gi khudakta laukthokadabani haiba miyam gi oiba mifamda Pramot hai Phurup amabu constitution gi list sanba haibise lamda madu gi yelhomi oiraba matamda khakta sangadabani yelhomi natrabadi este list sanba yadi maramaduna Kuki phurubasi aikhogi lamda masigi yelhomi amanati miyam gi mifamadu wangang khibasingna Kuki sing este list gi laukthokpada Constitution gi oiba provision sing kupna nainabaga loinana Kuki sing asi lamdam asida illegal immigrant oibana ST list gi laukthokpada maram sai haina su observation pikhi khongjom circle apun buluk ki president mutum nilmala laimana hai Kuki sing ST list gi laukthokpam thoi haibisi Manipur gi tanatana India gi tongan ba mafam sing da leiba akhang ai sing su phongdokraba wapamni illegal immigrants Kuki sing asi ST list hap haibisi mathau sungta tadi ngasigi mifamadura sarugya khibasingna illegal immigrant Kuki sing ST list gi laukthokadabani Manipur dagi Kuki muthatkadabani haibana singba khulaw kya sulakhi atopa paw madana flight landing tawkhidre New Delhi da laisil kungna thabana maram oiraga ngarang December 13 Imphal dagi paikhiba flight ayamba Delhi da taba ngamdabadagi Jaipur da oina landing tawkhre hairi Air India flight to tongba passenger amana pausi sida phongdorakpagi matungina ngaranung thilpung mari ge minute 10 rom tabat Imphal dagi paikhiba Air India gi flight Guwahati da matam khara panduna leiraba matungda Guwahati dagi Delhi tamna paikhi adubu Delhi yoraba matungda laisil na maram oiraga flight ayamba taba yadabadagi Jaipur amari manak nakpa airport singda landing tawkhi mana makhata na hai Manipur dagi paikhiba Air India gi flight adu Jaipur da numidang pung mapalom tabada landing tawkhi Aeroplane manungda pung ahum hena phamalaba matungda passenger bus tonglaga Delhi satlagani haina announcement tarakhi yamkhraba passenger dugi sananaba bus Air India na Shilam Kidabaga loinana passenger singi marakta piendaba kya phongdonakhi loinana passenger singi damak piriba dinner pack adusu mawong tadabaga loinana piendaba kya phongdonakhi hairi mangna makhatana hai laisil na maram oiraga flight kya delay tawri amadi cancel tawri haibisi khangna flight service tawri besingna passenger singi damak mapung fan arrangement tawdabasi nungaitaba phawi haiki atoba pawmudana sayanaba dukan miyamna thugaikre ngasi Sakmai police station konba Kangla tongbi fresh gate mayada liba matam kuinadagi sayana lakba lamgi sarukta sajinba dukan parengama miyamna thugaikre thawdo asigi matangna press na phongba pawna hairibana ngasi ayuk numiyung matung pungama khare helakpada masing yamlabana hakyana Kangla tongbi fresh gate paringda leiriba sayana ba mafamda sariba dukan singadu thugaikibani hairiba dukan gi lamasi Meitei masa ani gi mingda leibani aduba mafam adura Kangla tongbi gi miyoi kharana dukan sajinduna lakhibadagi matam kuina sayana duna lakhibani Sayanariba sigi matangda court case file tawbadagi court na eviction tawnaba khanganba leikre adubo ngasi khangaudana miyamna dukan singadu thugairi haibagi pauta bad Imphal West District Police Commando masum Sakmai police team am laktuna control tawbadigi makhatana pamtaba thawdokti thokhitre hari makhasa tharakpoina Myanmar gi update miyamna thamjage Sagain resistance kangbu no khudum chankraba township junta lanmina blockade taksinduna thamkhre Sagain region gi Kaunglin township haiba resistance kangbuna khudum chaliba mapam masi junta lanmina blockade taksinduna thamkhre hari junta na township se tabi yaba maikei kya gi lambi sing thingjinduna misam sing gari thauduna lakpo khudima citizenship ID yenglaba matung resistance kangbuna khudum chaliba township asigi mioi oiragadi athingba piduna sanghandre Kasin state powerga Kaunglin tamna lak miyoi sing junta lanmi sing gi maikei digi indot town hangliba check post ta thatuna thamlaga kanamatana sanghandana thambi Mandalay gi Koipin village ta hangba junta checkpoint oinasu Kaunglin town tamna sapa gari khudimak makhatana sangbagi ayawa pidana thamlaga resistance kangbuna khudum chanduna leiriba Kaunglin township asi maikei khudimakta blockade taksinduna thamkhre Indo Township People's Defense Force ki member amana phongdokpada
काउंलिन असी रेजिस्टेंस फोर्स ना जुंतादगी मुल्लबा मतुंग हौजिक नेशनल यूनिटी गवर्नमेंट ना एडमिनिस्ट्रेशन पारिबा टाउनशिप अमने मसिना मरम ओइरगा जुंतागी माइकैदगी टाउनशिप असी संगबा याबा लंबी खुदिमक थेंजिंदुना काउंसिल दा लैबा मियामदा खुदोंसादबा थोगननबा होनारि हौजिक असी मेमार लौ लोकपा मतम ओइरि मतम असिदा काउलिन टाउनशिप की मियाम इंडो टाउनशिप तगी मखोइगी सानबा फौमदि चेंग वानसिनगदबा मतमनि अदुबु माइकै क्यादा काउलिन टाउनशिप संगबा याबा लंबीसिंग जुंता लनमिना थासिनदुना थमखिबा असि जुंतागी माइकैदगी कोइसिनदुना थमलिबा असि टाउनशिप असिदा साना थकनबा मदि अदै पोलमसिंग फंगनदना होटनबनि हाइना लौरि जुंतागी मायोक्ता लैबसिंगना खुलिंगबा मफमसिंगदा आशा अथक यावना तंगाई फदना संगबा पोलमसिंग फंगनदनबा होटनबगी थाउक्सिलसि मेमारगी मिलिटरी डिक्टेटर ली विन अहानबोइन हौदुखि माकी मतमदा जुंतागी मायोक्ता लैबा इंसर्जेंट सिंग साबा थकवा फंगनदनबा अमदि इंटेलिजेंस अमसुम अनौबा रिक्रूट ngमदनबा थाउक्सिलोइना पैखतखिबनि काउलिन असी ममांग थादा रेजिस्टेंस फोर्स न खुदुम चंदुना एडमिनिस्ट्रेशन चलाइबा सगाइन रीजन की अहानबा टाउनशिप मफम असिदा डिस्ट्रिक्ट लेवल की एडमिनिस्ट्रेशन अमा नेशनल यूनिटी गवर्नमेंट चलाइरी टाउनशिप असी कचिन इंडिपेंडेंस आर्मी अरकान आर्मी ऑल बर्मा स्टूडेंट्स डेमोक्रेटिक फ्रंट्स पीडीएफ अमदी लोकल रेजिस्टेंस ग्रुप सिंगना नवेंबर 3 तगी खुदुम चंदुना लाखिबने हैरी अतोपा पावमना म्यांमार ngमखैद लैब चाइनीस मसासिंग म्यांमार थदोक्तुना चटनबा चाइनीस अथॉरिटी न खंगनख्रे म्यांमार लैरिब चाइना की एम्बेसी की मैकेदगी म्यांमार की अवांग थंगबा चाइना गा लोनबा मफमद लैरिब चाइनीस मसासिंग म्यांमार थदोक्तुना चटकिनबा सेक्शन वा पिख्रे ngमखै परिंग असिदा जुंता लानमी अमदि रेजिस्टेंस फोर्सिंग की मरक्ता लेपतना खुथोंगनदुना लैबा असिदा चाइनीस मसासिंगदा खुदोंग थीबा थुलकपा याय हाइना सेक्शन वा पिरदुना चाइनीस मसा पुनमक म्यांमार की अवांग थंगबा सन स्टेट थादोकलगा चटनबा एम्बेसी की मैकेदगी खनख्रे मारु ओइना लुका की डिस्ट्रिक्ट लैरिबा चाइनीस सिटीजन अथुबा मतमदा माफमद थादोक्तुना चटकिनबा एम्बेसी की मैकेदगी खंगली म्यांमार नेशनल डेमोक्रेटिक अलायंस आर्मी की मतुंगिना लुका की जुंता लानमीसिंग ईयर स्ट्राइक चथबगी सांग हेनगलक्तुना मिसम कया असो अपनमदि मिसी मिना यावरे हाइना लाउथोप लेख्रे ममांग थादा बाइजिंग न होटनदुना जुंता लानमी अमदि इथनिक आर्म ग्रुप की मरक्ता खुथोकनबा लेफननबा युनंदार वारी सानखि दुबु मैके हुमना वारी सानाबदु यानबा मत पुरखिदि चाइना की मैकेदगी खुथोकनबा मतम खर लेपलगा वारी मखा सथनबा हाइरबसु खुथोकनरिबा नकलनिना मखा ताना कन्न लनथेंगनदुना अवांग थंगबा सन स्टेट की मफम अयाम्बा इथनिक आर्म ग्रुप सिंगना खुदुम चनसिंदुना थमखरबनि चाइना की फॉरेन मिनिस्ट्री ना कोकांग ओइरिबा फिबम हेना खुदोंग थिनिंगाई ओइरे मफम असिदा चाइनीस सिंग लैबदा खुदोंग थिनिंगाई ओइ हाइना सगोल्स नुमिता फोंदोखरबनि हाइरि अतोपा पावमना इसेल एक्सप्रेस तगी लोखसरगा थमजगे लंजेनरगलब सिंगना थेंगनरिब खुदोंसादब सिंग को ओननब खनख्रे मणिपुर मे अहुमदिगा होरखिब मीतै अमसुंग कुकी की मरक्ता थोकलिब कंगलुक इरांग असिना मरम ओइरगा लंजेनदुना तुंगान रिलीफ कैंप सिंग द लैरिब मियोय सिंगना थेंगनरिब खुदोंसादब सिंगी मतंगदा चीफ मिनिस्टर एन बिरेन सियर लौदुना अखनब मिफम अमा पांगथोक्तुना खनख्रे ngasi babupurada leba chीफ मिनिस्टर की ऑफिशियल रेसिडेंस ता पांगथोकिबा मिफम अदुदा मणिपुर लेंगा की कैबिनेट मिनिस्टर सिंह राज्य सभा की एमपी लाइसेम सना जावबा सरग याखि लांजेनरगलब सिंगना थेंगनरिब खुदोंसादब सिंग को होननबा मदि मणिपुर मौसागी फिबमदा हंजन हननबगी मतंगदा मिफम अदुदा कुपना खनखि अवांग थाकी मिफम अदुना लांजेनरगलब सिंग हक ngaknaba मदि मखोगी येफ थौरांग सिंग पैखनबसु खनखि तुंगान रिलीफ कैंप सिंग संजफम लौरिबा मियोय सिंगना थेंगनरिबा अवाब सिंग को वननबगिदमक अहेनब सेनफम फंगनबा मदि मखोगी येफ थौरांग सिंग हेंगत हननबसु खनखि नकलमोरम सालिब थासगी कुनग तरक तो मोयरांगी तुंगान रिलीफ कैंप सिंग द लैब इनमेट सिंग मखोगी डिमांड खनबिदि हाइना मोयरांग कुंजंग ममद लैबा आईएनए हेडक्वार्टर ममांग वखत मिफम सथखिबसु लैख्रबनि मणिपुर की तुंगान मफम हांगलिब रिलीफ कैंप सिंग द लैरिब मियोय सिंग अवाटपा क्या मयुकनबना पेंदब क्या फोंदोकनरकपसु लैरि निंगथम थागी मतम ओइसुलकपन खुदोंसादब कयासु मयुकनरि मैकै क्यादगी लनाय मियोय अमदि लुक्यान रिलीफ कैंप सिंग द तेंगबांग पिबगी थबक सथरबसु मखोगी अपांबा अदुमक्ति यौब ngamdri मयु मैकै मैन तुमना साखिबना मरम ओइरगा खुद हांगना सेलखिबा मियोय सिंग अदु मतम पुनमक्ता नुंसुक नुंजानाबा मदि वखल सोनथरकपगी फिबम क्यासु थेंगनरिबनि मखोयदा पुकनिंग वखल की अनाब क्यास पोखलक याबी ओइथोप लैबना मखोयबु पुकनिंग नुंगाइना लेहनबा हायबदु तंगाय फदबा मोइरि हौजु ओइरिबा फिबम मसिदा मखोयबु पुकनिंग वखल फाथबा हायबसिमक अराइबा मदि ओइद्रि ngasi चीफ मिनिस्टर ना शेयर लौदुना लंजेनरबा सिंगी तेंगबांग
hengat hananaba khanakiba asina khara makhaidi saphaba phibam ama puraklaba yai haidinasu pausta pali atoba pawmana operation nungmeni yauna grenade ahum phangle Imphal East District ki lamlai PS na kuanba ungdongbam sokta amadi Loksangkhong foothill da combined team na operation sathabada nongmai ani yauna grenade ahum phangma ngamkhre ngasi ayuk pung 9:15 dagi pung 10 taba phawo Imphal East District Police ki ASP Dr Sarangthem Ibomsa ki miyeng makhada district asigi additional ASP ops na lusingba commando team namai police station team kunganithoi AR gi team amadi taraganithoi battalions CRPF ki team yawbo combined team na satakhibani operation adu da maru mari yawba magazine ga loinana M16 rifle ama M21 sniper rifle ama amadi detonator yawba kuntragatar grenade ahum phangma ngamkhibani haidi atopa pawmadana parliament irang thon khiba accuse Nilam Azad ki pre court na hearing sathabiu haiba yakhidre Parliament ki security da ye khai thingai ba thon ki ba case ta senabadagi fagalaba Nilam Azad kaubi accuse amana Delhi High Court police remand lauk thabagi mayok ta singna duna thangalaki ba priyama ki hearing sa thabiu yakhidre hausuk plea du yamna tangai fadaba athu akai hoiba wapham natti haina phongdokre High Court atu ki justice Nina Bansan Krishna gi vacation bench amana hai Nilam Azad ki plea du ahum suba thak ta khanagani madu hausik urgency amata nati khanadaba yamak yadaba priyama sunati hairi azana ma ko hokibi yum sekesa numita khudak ta police custody degi thadopina ba Delhi High Court ta haijar khibani hokibi December 19 da ko na pi khibi remand order adu kadai phawba legality laibagi haibagi matang na palladuna ma na remand order adu busing na rakhibani ma na thangalakhibi worker adu da azana hai case asiga mari lainana masamak pu ngakthoksanaba ma ki apamba legal practitioner amaga wa tananabagi khudong sabasu authority na pibikite makpo police custody da remand pinaba khannarakhiba matamduda masabu ngakthoksanaba advocate ama unajaba yabagi tanja amata pikide makpo pung kunga pansumna phajinkiba matamduda law practitioner amata unahankhide haina maral sikhi azad haidibanu pasi advanced studies kidamak hisar lerakhibani gaso Kurd village ki lakhibi masagi sei kunthraga taret rom surabi azadasi mapu police na phadringi mamang tha manga taruki matamdagi hisard leraktuna Haryana civil service examination thanabagi damak prepare tawduna lerakhibani magna Suresh Kumar Kauba ukilamagi kuthangda High Court aduda thangalakhiba priye aduda hai police na mapu phakhiba matamdudagi ngasi phawwa petitioner asigi imung manungda mangjongna paw amata pibikiti mak phajin khre haibisi hokiba December 13 gi numidang wairam khakthar imung manungi miyoi singna paw phangki masigi sumathakta Indian Constitution ki article 22 clause 1 gi makhada kanagumba awaba taraba miyemana masagi ukil yauna maki mari mata unaba yabagi piriba marueba adhikar dusu namatuna unaba yankidi court yoraba matam khakthar Delhi Legal Services Authority ki council amakak khudata haptuna parliament security da akaiba thon ki haiba accusing adugi oina council amakak pirakhi accusing na apamba council khanjanabagi adhikar singsu mangan ki haiba wapham pali Indian law gi matungina custody da leriba kanaguma ama natragana makhoi dama thabak toriba miyoi singna High Court natragana Supreme Court ta habeas corpus petition thangatuna masa kanjana bo honaba yai haikenasu pawsida makatari Atopa pawmana Manipur gi hingsa gi irang thiganaba semkiba SIT da Thouburel Anand Misrana RSS Sip Mohan Bagawat ka unanaba sem sakhre Masagi phamdagi resign tawnaba sirol irakraba IPS officer Anand Misrana ngasi Assam gi Majuli da Rashtriya Swayam Sevak Sangha RSS Lusingba Mohan Bagawat ka athengba da unanaba sem sakhre Assam ki khwaidagi popular oiba police officers singi manungda ama oibitana tana haujik Lakhimpur district ki ASP oinasu Thaupuriba Anand Misrana haukiba labok punumita Indian Police Service ki resign tawjaragi haina masana tender tawkibani Assam Meghalaya Kedar 2011 RR base ki IPS officer asina kariguma maram amata phongdoktana madi condition amata thamdana lakadoriba kumsing English nganiga kunga marigi Janawari 13 tagi IPS officer ki phamdagi resign tawjaragi haina phongdokhrabani Assam ki Chief Secretary SP Mishra mang iwa sirolamada mahakna IPS officer ki phamdagi tokjaragi haina phongdoklibadu maning tamna apha apunaba phibam amata yaudana samna hingjaragi haibagi damangni
Leibak miyamgi amadi khunai asigi thaugal amasung miyoibagi mateng pangba yaba thabaksingda mai onsinjaragi haibagidama pham thadokpani haiba wapham phongdokhi magna pham thadokpagi matangna ka hena atai wapham sing pankhidi adumapu mag asi atuba matamda rajniti da khongdarakpasu yari hainari miyamgi borni nabagidama numit ninigi khongchata Majuri da lakiba RSS lusingba Mohan Bhagawat ka unanaba Anand Misrana tharang tawkhibani hari maki resignation adu mari lenaba higher authority na ayabe hek pirakpaga thinthaba tawduna Anand Misrana BJP da join tawragani hainasu pawgi likhun khrana phongduk narakli mak Bihar gi Buksar constituency da mirep oina songthoktuna mikhal thengnarakpa yari hainasu maikai kyadagi ngangnari masigi mamangda Assam gi governor na thokiba notification amada Ananda Mishra si Assam Police Service Randip Kumar Baruwa koba ASP aduga loinana Manipur gi hingsa gi irang asiga mari leinana semkiba special investigation team SIT da assign tawduna wathok wasigi matangna thiganaba khankhibani maki friendly oiba police singa masum drug mari leinaba issue kya lakshna bhona bada haisingba pekhalakpa lalong singi matangna miyamna singthanari bamisa amani San Huranuna Lona Karbar Tawusing Masumigi Mapot Masay Munduno Huranba Robbery Singi case Lakshan Madasu Ananda Mishrasi Yamna Haisingba police officer Amani Haina Miyamna Shona Duna Laki Bani Haidenesu Paush the Makatana Fongdorakli